Naga nahasingna UNC ga office tugaramle United Naga Council UNC na Kuki Taraga mari thadongna bahonarubagi wahauda pendraba Naga nahasingna hauraktuna senapati de leiba UNC ga office tugaikri hairi thajaba yaba mafamdagi fangba paw amagi matungina khoisaunaraba yamlaba Naga nahasing aduna ngasi numidang wairam mamsilaklaba matamda hauraktuna UNC ga office tamlaktuna office adu tumna nung thajinbagi loinana thongnauna chingba infrastructure kaya amanga tathowan khibani Kuki khulai paibani haina chungnabasingna Naga micham taruk fakhiba du Houjik fawba mafam khangdana leirakibani fakhiba Naga micham taruk thadorakadabani haina me thadagi hauraga total sadamna chingba khongjang kaya changsenuna lakibani adubu UNC na ngasi ikang khangaudana Naga singna fajinuna thamliba Kuki Taraga mari adu ngasi nungthil pung 2 rom tarakpa duaida thadoklagani haina phongdorakibani Naga macha taruk ngasi fawba mafam marang khangdana leiringi chera asida UNC na matau karamna amadi kanagi athang matugina Naga miyanggi sentiment bu nathairamlaga Kuki macha Taraga mari adubu thadongnaba tharwanglakibano haina Naga mijamsingna mai hauduna saunarakpadagi kaina thangda UNC na Kuki macha Taraga mari adu thadoklaroi haina amuk phongdorakibani loinana UNC gi warif adugi mayakta kangla tombi amadi Atai mafam kaya da Akanba maong da yaning da phongdoknakre Thadougi safaba Udre Churachandpurdagi kangpokpita batu pulfaruga chingkong chaliba lambi asi Thadou furufki oina safaba Udre haina Thadou NP Manipur team na thadorokpa cherol amana phongdorakli team gi joint general secretary mangau Thadou na thadorokpa cherol amana hai kupna khana nainaraba matungda Churachandpurdagi tu pulfaruga kangpokpita kiba lambi asi tongan ba maram singda yenglubada Thadou furufki oina safaba lambi ama Udre haina warif nari maram asina Thadou furufki miyoi amata lambi asi sijinnabiganu haina appeal tawrakli haukiba chahi gi August 6 Manipur gi tongan ba CSO singa Thadou NP Manipur ga understanding amalakna kiba dudagi Thadou gi miyoi sing Imphal da chathok chasen tawbada Thadou NP Manipur na sen langtuna tekta kaidan chanaba haukrabani maram asina Thadou gi mipum khudingmana Thadou.com da isa gi ming register tawsinuna Thadou NP Manipur na paikhaliba tabak thoram singda saruk yaminana bahonasi hariba registration asida masa bu Kuki ni haijaba natraga Kuki organization singa punba miyoi singdi lup asina thaudang loba ngamdoi maram asina Thadou furufki asengma miyoi singna masagi chapchaba drive certificate aduga loinana Thadou.com na register tawbiu haina cherol aduna makha tari PDF amma yauna miyoi anidagi brown sugar kg 1.425 ka konana fare Security Force nga si Kwiringai gi CMC Hospital manakti Kangpokpi District ta BDF oiba Kalatombi Hatikhuwa dagi Purna Bahadur Karki Nifu amasung Kalatombi Santipur dagi Livingston kontraga Tare kauba miyoi ani dagi Honda Activa ama amasung Keribe ke arumba yauraga brown sugar kilogram 1.425 ka konana fare haidi Westki Commando Complex dagi UG ama fare police control room na ngasi numidang thokpa cherol ama da ngasi police na minuthongda leiba Imphal Westki Commando Complex ke office dagi KYKL ki kedar ama fare haidi faraba kedar asigi maming Brahmachari Mayam sana LS ibungo LS mani sunan kuntraga nipan kawi mayang Imphal Kaithel dagi Houjik na mayang Imphal thana awangli kaida leiribani hairi Manipur lengang na police department da anova makhal gari mayam pirabasu Crane vehicle amata pidabana Awaba kaya mayaknari Manipur Police Department bu hena mapanga kanba amadi law and order ngakpada ahenba thaudang kaya lawba ngamnaba pandamda Manipur lengang na anauba kulai kaya amadi anauba makhalgi gari kaya piduna lakli adumapu accident oina thokpa lamdam asagi Manipur Police Department da gari chingnaba amadi chingkhatnaba crane vehicle amata thambidaba sida Awaba kaya mayoknadaba nate lamdam asida thokliba tongan ba irang sing laksinaba hodnabada Manipur Police Department bu hena mapanga kalhanaba pandamda hokiba chahi singdagi Manipur lengang na mapalamdagi bulletproof vehicle kaya marum laishinuna Manipur Police Department da khusinakiba laikre mamangi thakun nga mga dasu Manipur gi Chief Minister Yumnam Khemchana bulletproof vehicle yauna masing yaunaba anoba makhalgi gari kaya marum khusinaki masidasu accident thokpa matamda gari chingnaba amadi chingkhanaba crane vehicle amata yaukite Masimaksu Police Department ki damak yamna laibak thibani Mantri Pukri da laiba Manipur Police Headquarter da Chief Minister na chatuna police ki makok thongba singa unakiba amada award apa singing sin kiba laikrabani anoba gari sing khusinnakraba tungda award apa hangba oina pauche sina Manipur Police ke official kharaga wari sanarubada official amana pauche sida phongdorakpagi mantungina Houjik Manipur Police Department gi oina gari chingnaba amadi chingkhatnaba crane vehicle ariba makhaktang Imphal West ta lairi Manipur gi district amata da police ki crane vehicle amata laitaba maramna Manipur gi tungan district sing da accident thoklakpa matamda lanai oina tractor wairaga gari sing adu chingduna punaba honabada awaba kaya thengnari handak piriba anauba gari sing asisu field da thabak tawjariba officer sing da pihaningi haibe apamba su phongdoki
ꯂꯣꯈꯥꯒꯨꯝꯕ ꯗ꯭ꯔꯦꯟ ꯑꯃꯗꯤ ꯇꯨꯔꯦꯟꯅꯆꯤꯡꯕ ꯃꯐꯝꯗ ꯒꯥꯔꯤ ꯇꯥꯁꯤꯟꯈꯤꯕ ꯊꯣꯛꯂꯕꯗꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇꯗ ꯒꯥꯔꯤ ꯆꯤꯡꯈꯠꯅꯕ ꯀ꯭ꯔꯦꯟ ꯚꯦꯍꯤꯀꯜ ꯂꯩꯇꯕꯅꯤꯅ ꯂꯅꯥꯏ ꯃꯤꯑꯣꯏꯗꯒꯤ ꯋꯥꯏꯅꯕ ꯍꯣꯠꯅꯕꯗꯁꯨ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯂꯅꯥꯏ ꯃꯤꯑꯣꯏꯗꯒꯤ ꯀ꯭ꯔꯦꯟ, ꯑꯦꯛꯁꯀꯦꯚꯦꯇꯔ, ꯇ꯭ꯔꯦꯛꯇꯔ ꯋꯥꯏꯕꯒ ꯑꯍꯦꯟꯕ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯍꯦꯟꯅ ꯆꯠꯂꯤ꯫ ꯂꯣꯏꯅꯅ ꯒꯥꯔꯤ ꯆꯤꯡꯅꯕ ꯑꯃꯗꯤ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯕꯗ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇꯗ ꯒꯥꯔꯤ ꯂꯩꯇꯕꯅꯤꯅ ꯃꯇꯝ ꯃꯌꯥꯝ ꯑꯃꯁꯨ ꯃꯥꯡꯍꯜꯂꯤ꯫ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯗꯤ ꯑꯥꯔꯃꯤꯁꯤꯡꯅ ꯆꯤꯡꯅ ꯑꯃꯗꯤ ꯑꯔꯥꯞꯄ ꯃꯐꯝꯗ ꯗ꯭ꯌꯨꯇꯤ ꯆꯠꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯒꯥꯔꯤ ꯆꯤꯡꯈꯠꯅꯕ ꯀ꯭ꯔꯦꯟ ꯚꯦꯍꯤꯀꯜ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯣꯏꯅꯔꯒ ꯆꯠꯂꯤ꯫ ꯃꯁꯤꯅꯁꯨ ꯍꯦꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯜꯂꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤꯗꯤ ꯀꯗꯥꯏ ꯃꯅꯥꯛ ꯅꯛꯄꯗꯒꯤ ꯇ꯭ꯔꯦꯛꯇꯔ ꯋꯥꯏꯔꯒ ꯁꯣꯔꯣ ꯆꯤꯡꯈꯠꯅꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇꯗ ꯄꯤꯔꯛꯂꯤꯕ ꯑꯅꯧꯕ ꯚꯦꯍꯤꯀꯜꯁꯤꯡ ꯑꯁꯤ ꯊꯧꯗꯨꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯤꯡ ꯉꯥꯛꯅꯕꯒꯤꯗꯃꯛ ꯆꯤꯡꯗ ꯅꯠꯇ꯭ꯔꯒ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯄ ꯃꯇꯝꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯣꯛꯂꯕꯗꯤ ꯒꯥꯔꯤ ꯑꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯤꯕ ꯇꯥꯔꯕ꯭ꯔꯥ? ꯂꯩꯉꯥꯛꯅ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯚꯦꯍꯤꯀꯜ ꯌꯥꯎꯅ ꯑꯅꯧꯕ ꯒꯥꯔꯤ ꯃꯌꯥꯝ ꯑꯃ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇꯗ ꯄꯤꯔꯛꯄ ꯑꯁꯤꯁꯨ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯌꯥꯝꯗ꯭ꯔꯕꯗ ꯒꯥꯔꯤ ꯆꯤꯡꯅꯕ ꯑꯃꯗꯤ ꯆꯤꯡꯈꯠꯅꯕ ꯀ꯭ꯔꯦꯟ ꯚꯦꯍꯤꯀꯜ 4-5 ꯄꯤꯍꯟꯅꯤꯡꯉꯤ꯫ ꯃꯁꯤꯅ ꯇ꯭ꯔꯦꯛꯇꯔ ꯋꯥꯏꯅꯕ ꯍꯣꯠꯅꯕꯗ ꯋꯥꯅꯔꯕꯁꯤꯡ, ꯃꯇꯝ ꯃꯥꯡꯂꯤꯕꯁꯤꯡ ꯈꯔ ꯃꯈꯩꯗꯤ ꯀꯣꯛꯀꯅꯤ ꯑꯃꯗꯤ ꯒꯥꯔꯤ ꯑꯃ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯕꯗ, ꯑꯥꯔꯃꯤꯗꯒꯤ ꯒꯥꯔꯤ ꯋꯥꯏꯅꯕ ꯍꯣꯠꯅꯕꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡꯁꯨ ꯈꯔ ꯃꯈꯩꯗꯤ ꯍꯟꯊꯔꯛꯀꯅꯤ ꯍꯥꯏꯔꯗꯨꯅ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇꯗ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯑꯣꯏꯒꯅꯤ ꯍꯥꯏꯈꯤ꯫ ꯌꯨꯑꯦꯁꯅ ꯒꯨꯔꯨꯛ ꯑꯃꯁꯨꯡ ꯀꯦꯁꯝ ꯑꯥꯏꯂꯦꯟꯗꯗ ꯂꯩꯕ ꯏꯔꯥꯟꯒꯤ ꯔꯦꯗꯥꯔ ꯗ꯭ꯔꯣꯟ ꯀꯟꯇ꯭ꯔꯣꯜ ꯁꯥꯏꯠꯁꯤꯡꯗ ꯑꯦꯇꯦꯛꯁꯤꯡ ꯆꯠꯊꯈ꯭ꯔꯦ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯆꯌꯣꯜ ꯂꯣꯏꯕ ꯅꯨꯃꯤꯠꯇ ꯏꯔꯥꯟꯒꯤ ꯒꯨꯔꯨꯛ ꯑꯃꯁꯨꯡ ꯀꯦꯁꯝ ꯑꯥꯏꯂꯦꯟꯗꯁꯇ ꯃꯈꯣꯏꯒꯤ ꯔꯦꯗꯥꯔ ꯑꯃꯁꯨꯡ ꯗ꯭ꯔꯣꯟ ꯀꯟꯇ꯭ꯔꯣꯜ ꯁꯥꯏꯠꯁꯤꯡꯗ ꯑꯦꯇꯦꯛ ꯆꯠꯊꯈ꯭ꯔꯦ꯫ ꯇꯦꯍꯔꯥꯟꯒꯤ ꯅꯥꯀꯟꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯊꯕꯛꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯑꯃ ꯑꯣꯏꯅ ꯑꯅꯧꯕ ꯑꯦꯇꯦꯛꯁꯤꯡ ꯑꯗꯨ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯅ ꯌꯨꯑꯦꯁ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯥꯟꯗ ꯁꯦꯟꯇꯥꯒꯣꯝꯅ ꯍꯥꯏꯈꯤ꯫ ꯌꯨꯑꯦꯁꯀꯤ ꯑꯦꯇꯦꯛꯁꯤꯡ ꯑꯗꯨ ꯂꯥꯟ ꯇꯧꯅꯔꯤꯕ ꯂꯩꯕꯥꯛ ꯑꯅꯤ ꯑꯗꯨꯅ ꯁꯤꯖꯐꯥꯌꯔ ꯃꯇꯝ ꯁꯥꯡꯗꯣꯛꯅꯕ ꯑꯃꯁꯨꯡ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯍꯥꯡꯗꯣꯛꯅꯕ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯃꯒꯤ ꯈꯟꯅꯔꯤꯉꯩꯗꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯏꯁꯤꯡꯂꯝ ꯃꯊꯛꯇ ꯑꯣꯄꯔꯦꯠ ꯇꯧꯕ ꯑꯃꯦꯔꯤꯀꯥꯒꯤ MQ-1 ꯄ꯭ꯔꯤꯗꯦꯇꯔ ꯗ꯭ꯔꯣꯟ ꯑꯃ ꯀꯥꯞꯊꯈꯤꯕ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗ ꯑꯦꯇꯦꯛꯁꯤꯡ ꯑꯗꯨ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯅ ꯁꯦꯟꯇꯥꯒꯣꯝꯅ ꯑꯦꯛꯁꯇ ꯊꯥꯒꯠꯄ ꯄꯣꯁꯠ ꯑꯃꯗ ꯍꯥꯏꯈꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯕꯤꯜꯗꯤꯡꯗ ꯁꯥꯊꯤꯅ ꯄꯣꯈꯥꯏꯈꯤꯕ ꯑꯃꯗ ꯃꯤꯑꯣꯏ 95 ꯁꯤꯈ꯭ꯔꯦ꯫ ꯃꯥꯏꯅꯤꯡꯒꯤꯗꯃꯛ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚꯁꯤꯡ ꯊꯝꯃꯤ ꯍꯥꯏꯕ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯊꯪꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯩꯕ ꯕꯤꯜꯗꯤꯡ ꯑꯃꯗ ꯉꯔꯥꯡ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯁꯥꯊꯤꯅ ꯄꯣꯈꯥꯏꯕ ꯊꯧꯗꯣꯛ ꯑꯃꯗ ꯃꯤꯑꯣꯏ 95 ꯍꯦꯟꯅ ꯁꯤꯈ꯭ꯔꯦ꯫ ꯅꯝꯈꯥꯝ ꯇꯥꯎꯟꯁꯤꯞꯇ ꯂꯩꯕ ꯀꯥꯎꯡꯇꯨꯐ ꯈꯨꯡꯒꯪꯗ ꯅꯨꯃꯤꯠꯌꯨꯡꯕꯒꯤ ꯑꯗꯨꯋꯥꯏꯗ ꯊꯣꯛꯈꯤꯕ ꯄꯣꯈꯥꯏꯕ ꯑꯗꯨꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏ 60 ꯔꯣꯝꯁꯨ ꯁꯣꯛꯈꯤ ꯍꯥꯏꯅ ꯔꯦꯁꯀ꯭ꯌꯨ ꯋꯥꯔꯀꯔꯁꯤꯡ ꯑꯃꯁꯨꯡ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯃꯦꯗꯤꯌꯥ ꯔꯤꯄꯣꯔꯠꯁꯤꯡꯅ ꯍꯥꯏꯈꯤ꯫ ꯆꯥꯏꯅꯥ ꯉꯝꯈꯩꯒꯤ ꯈꯥꯗ ꯀꯤꯂꯣꯃꯤꯇꯔ 3 ꯂꯥꯞꯄꯗ ꯂꯩꯕ ꯃꯐꯝ ꯑꯗꯨ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯌꯣꯛꯇ ꯃꯔꯛ ꯃꯔꯛꯇ ꯂꯥꯟꯊꯦꯡꯅꯔꯤꯕ ꯏꯊꯅꯤꯛ ꯑꯥꯔꯝ ꯒ꯭ꯔꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯇꯥꯡ ꯅꯦꯁꯅꯦꯜ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤꯒꯤ ꯀꯟꯇ꯭ꯔꯣꯜ ꯃꯈꯥꯗ ꯂꯩ꯫ ꯄꯣꯈꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯊꯨꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯔꯦꯁꯀ꯭ꯌꯨ ꯋꯥꯔꯀꯔ ꯑꯃꯅ ꯑꯉꯥꯡ 6 ꯌꯥꯎꯅ ꯍꯛꯆꯥꯡ 93 ꯐꯪꯂꯦ ꯍꯥꯏꯅ ꯑꯦꯁꯣꯁꯤꯑꯦꯇꯦꯗ ꯄ꯭ꯔꯦꯁꯅ ꯍꯥꯏꯈꯤ꯫ ꯑꯁꯣꯛꯄ ꯃꯤꯑꯣꯏ 63 ꯇꯥꯎꯟꯁꯤꯞ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯄꯨꯈ꯭ꯔꯦ ꯑꯃꯁꯨꯡ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟ ꯃꯈꯥ ꯆꯠꯊꯈꯤ꯫ ꯅꯝꯈꯥꯝꯗ ꯑꯇꯣꯞꯄ ꯔꯦꯁꯀ꯭ꯌꯨꯔꯔ ꯑꯃꯅ ꯃꯤꯑꯣꯏ 90 ꯔꯣꯝ ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯄꯣꯈꯥꯏꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯌꯨꯝ 100 ꯍꯦꯟꯅ ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯈꯤ꯫ ꯁꯟꯁ꯭ꯇꯦꯠꯀꯤ ꯑꯣꯟꯂꯥꯏꯟ ꯁ꯭ꯋꯦꯐꯤ ꯃꯌꯦ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ ꯌꯥꯎꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯦꯗꯤꯌꯥ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯁꯤꯕꯒꯤ ꯃꯁꯤꯡ ꯑꯗꯨ 50ꯗꯒꯤ 55 ꯐꯥꯎꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯍꯥꯟꯕꯒꯤ ꯊꯥꯒꯠꯄꯗ ꯐꯪꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯏꯅꯤꯡ ꯑꯣꯄꯔꯦꯁꯟꯁꯤꯡꯒꯤꯗꯃꯛ ꯁꯤꯖꯤꯟꯅꯅꯕ ꯌꯥꯝꯂꯕ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚꯁꯤꯡ ꯊꯝꯕ ꯃꯐꯝ ꯑꯃꯗ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯇꯥꯡ ꯅꯦꯁꯅꯦꯜ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤ ꯅꯠꯇ꯭ꯔꯒ TNLAꯅ ꯃꯈꯣꯏꯒꯤ ꯇꯦꯂꯤꯒ꯭ꯔꯥꯝ ꯆꯦꯅꯦꯜꯗ ꯊꯣꯛꯂꯛꯈꯤꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯗ ꯃꯥꯏꯅꯤꯡ ꯑꯃꯁꯨꯡ ꯁ꯭ꯇꯣꯟ ꯀ꯭ꯌꯣꯔꯤꯡ ꯁꯥꯏꯠꯁꯤꯡꯗ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛ ꯒ꯭ꯔꯨꯞ ꯑꯗꯨꯒꯤ ꯏꯀꯣꯅꯣꯃꯤꯛ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯒꯦꯂꯤꯒ꯭ꯂꯥꯏꯗ ꯊꯝꯕꯅꯤ ꯍꯥꯏꯈꯤ꯫ ꯍꯥꯏꯔꯤꯕ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯃꯈꯜ ꯑꯁꯤ ꯃꯥꯏꯅꯤꯡ ꯑꯃꯁꯨꯡ ꯔꯣꯛ ꯕ꯭ꯂꯥꯁꯇꯤꯡꯗ ꯄꯥꯛ ꯁꯟꯅ ꯁꯤꯖꯤꯟꯅꯩ ꯑꯗꯨꯕꯨ ꯃꯇꯝ ꯀꯨꯏꯅ ꯊꯝꯂꯕ ꯑꯃꯁꯨꯡ ꯅꯤꯡꯊꯤꯖꯅ ꯊꯝꯗ꯭ꯔꯕꯗꯤ ꯌꯥꯝꯅ ꯄꯣꯈꯥꯏꯒꯟꯕ ꯑꯣꯏꯔꯛꯏ꯫ ꯇꯦꯔꯣꯔꯤꯁ꯭ꯇꯁꯤꯡꯅ ꯑꯦꯊꯅꯤꯛ ꯀ꯭ꯂꯤꯟꯁꯤꯡ ꯆꯠꯊꯕꯗ ꯏꯟꯗꯤꯌꯥꯅ ꯁꯧꯒꯠꯂꯤ꯫ ꯄ꯭ꯔꯤꯄꯥꯛ ꯄ꯭ꯔꯣ ꯃꯤꯇꯩ ꯂꯥꯜꯍꯧꯕ ꯃꯨꯠꯊꯠꯅꯕ ꯐꯨꯔꯨꯞ ꯃꯁꯦꯜ ꯌꯦꯡꯊꯤꯅꯍꯟꯕꯒꯤ ꯂꯥꯂꯣꯡ ꯆꯠꯊꯔꯛꯂꯤꯕꯁꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞ ꯂꯣꯏꯁꯤꯟꯅꯕꯒꯤ ꯄꯥꯟꯗꯝꯗꯅꯤ ꯍꯥꯏꯅ ꯄ꯭ꯔꯤꯄꯥꯛ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯂꯤꯡꯈꯠꯈꯤꯕꯒꯤ 13 ꯁꯨꯕ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯗꯦ ꯂꯥꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯂꯣꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯨꯕꯁꯤꯒꯤ ꯆꯦꯌꯔꯃꯦꯟ ꯂꯣꯡꯖꯝ ꯄꯥꯂꯤꯐꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯗꯦꯃꯣꯀ꯭ꯔꯦꯁꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯂꯩꯕꯥꯛꯇ ꯑꯆꯨꯝꯕ ꯃꯤꯈꯜ ꯄꯥꯡꯊꯣꯛꯇꯨꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯄꯥꯏꯈꯠꯅꯕ ꯃꯇꯤꯛ ꯆꯥꯕ ꯂꯨꯆꯤꯡꯕꯁꯤꯡ ꯃꯤꯌꯥꯝꯅ ꯈꯜꯂꯤ꯫ ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯩꯕꯥꯛꯀꯤ ꯋꯥꯊꯣꯛ ꯊꯦꯡꯅꯕ ꯉꯝꯅꯕ ꯑꯐꯕ ꯂꯩꯉꯥꯛꯂꯣꯟ ꯑꯃꯁꯨꯡ ꯁꯦꯟꯃꯤꯠꯂꯣꯟ ꯁꯦꯝꯒꯠꯂꯤ ꯑꯗꯨꯕꯨ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯂꯨꯆꯤꯡꯕ ꯈꯟꯕ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯗꯗꯤ ꯑꯃꯝꯕꯗ ꯌꯦꯇꯨꯝ ꯊꯤꯕꯒꯨꯝꯕꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯤꯈꯜꯗꯤ ꯚꯣꯠ ꯃꯁꯤꯡ ꯊꯤꯕ, ECI ꯑꯃꯁꯨꯡ EVM ꯄꯥꯅꯕꯁꯤꯡꯒꯤ ꯃꯦꯖꯤꯛꯅ ꯃꯤꯈꯜ ꯃꯥꯏ ꯄꯥꯛꯍꯟꯕ ꯉꯝꯃꯤ꯫ ꯃꯤꯌꯥꯝꯅ ꯚꯣꯠ ꯆꯣꯔ ꯍꯥꯏꯅ ꯂꯥꯎꯅꯕꯁꯤꯅ ꯇꯥꯛꯄꯗꯤ ꯕꯤꯁ꯭ꯋꯒꯨꯔꯨꯅꯤ ꯍꯥꯏꯖꯕ ꯏꯟꯗꯤꯌꯥ ꯑꯁꯤ ꯕꯤꯁ꯭ꯋ ꯖꯣꯀꯔ ꯑꯣꯏꯔꯦ ꯍꯥꯏꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯄꯩꯁꯥ ꯄꯤꯕ ꯉꯝꯕꯗ ꯄꯣꯠ ꯌꯣꯟꯕ ꯑꯣꯛꯁꯟ ꯃꯥꯔꯀꯦꯠ ꯑꯃꯒꯨꯝꯅ ꯃꯁꯥꯒꯤ ꯚꯣꯠ ꯑꯣꯛꯁꯟ ꯇꯧꯕꯅꯤ꯫ ꯁꯦꯜ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟ ꯆꯥꯎꯅ ꯄꯤꯕ ꯉꯝꯕꯗ ꯚꯣꯠ ꯄꯤꯕꯅꯤ꯫ ꯚꯣꯠ ꯀꯥꯅꯕ ꯍꯣꯠꯅꯕꯗ ꯃꯤꯔꯦꯞꯁꯤꯡꯅ ꯁꯦꯟꯖꯥꯎ ꯊꯥꯗꯗꯨꯅ ꯅꯤꯁꯥ ꯄꯤꯖꯕ, ꯆꯥꯛꯆꯥ ꯍꯩꯖꯥꯟꯍꯟꯕ, ꯊꯕꯛ ꯁꯨꯗꯅ ꯍꯤꯡꯅꯕꯒꯤ ꯃꯪ ꯃꯪꯍꯟꯕ, ꯑꯃꯒ ꯑꯃꯒ ꯌꯦꯡꯊꯤꯅꯍꯟꯗꯨꯅ ꯈꯨꯟꯅꯥꯏꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯀꯌꯥ ꯃꯥꯌꯣꯛ ꯆꯣꯡꯍꯜꯂꯤ꯫
ꯂꯩꯀꯥꯏ ꯈꯨꯟꯖꯥꯁꯤꯡꯒ ꯋꯥ ꯇꯥꯟꯅꯗꯨꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯄꯥꯏꯈꯠꯅꯕ ꯃꯤꯈꯜ ꯃꯥꯏ ꯄꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯣꯀꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯄꯥꯡꯊꯣꯛꯇꯦ꯫ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯑꯁꯤ ꯑꯅꯥ ꯍꯪꯕ ꯗꯦꯕ ꯀꯔꯃ ꯌꯥꯎꯕ ꯀ꯭ꯂꯕꯁꯤꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯗꯥꯏꯁꯇ ꯐꯝꯕ ꯑꯁꯤ ꯈꯛꯇꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯊꯧ ꯃꯉꯝꯅꯤ ꯍꯥꯏꯅ ꯂꯧꯅꯈ꯭ꯔꯦ꯫ ꯃꯄꯨꯡ ꯑꯣꯏꯅ ꯂꯩꯕꯥꯛ ꯈꯨꯟꯅꯥꯏ ꯁꯦꯝꯒꯠꯄꯒꯤ ꯃꯊꯧꯗꯥꯡ ꯀꯥꯎꯊꯣꯛꯇꯨꯅ ꯌꯥꯝꯅ ꯅꯦꯝꯊꯔꯛꯄ ꯊꯥꯛ ꯑꯃꯗ ꯀꯨꯝꯊꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯈꯨꯠꯆꯥꯕꯤ ꯂꯨꯆꯤꯡꯕꯁꯤꯡꯗꯒꯤ ꯍꯥꯟꯅ ꯅꯤꯡꯇꯝꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯣꯏꯔꯛꯂꯦ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯀꯣꯅꯣꯃꯤꯛ ꯂꯥꯏꯐꯂꯥꯏꯟ, ꯅꯦꯆꯔꯦꯜ ꯔꯤꯁꯣꯔꯁ ꯑꯃꯗꯤ ꯂꯦꯟꯗ ꯑꯦꯔꯤꯌꯥꯒꯤ ꯁꯔꯨꯛ ꯆꯥꯗ 90ꯗꯤ ꯑꯦꯟꯇꯤ ꯃꯤꯇꯩꯁꯤꯡꯒꯤ ꯈꯨꯠꯇ ꯁꯤꯟꯅꯔꯒ ꯊꯝꯂꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯇꯨꯡꯒꯤ ꯃꯤꯔꯣꯜꯅ ꯑꯣꯏꯔꯛꯀꯗꯕ ꯐꯤꯚꯝ ꯎꯗꯕ ꯑꯃꯒ ꯑꯃꯒ ꯆꯤꯡꯊꯅꯕ ꯀꯂꯛ ꯀꯟꯖꯥꯎꯅꯕ ꯃꯤꯑꯣꯏ ꯃꯁꯤꯡ ꯌꯥꯝꯂꯛꯂꯦ꯫ ꯏꯂꯦꯛꯇꯣꯔꯦꯜ ꯀ꯭ꯋꯥꯂꯤꯇꯤꯁꯨ ꯅꯦꯝꯕꯅꯤꯅ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯁꯥꯕ ꯃꯤꯔꯦꯞꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯤꯍꯨꯠ ꯊꯥꯒꯠꯄ ꯍꯥꯏꯕꯁꯤ ꯑꯦꯛꯖꯥꯝ ꯊꯥꯗꯕ ꯃꯤꯅ ꯑꯦꯛꯖꯥꯝ ꯔꯤꯖꯜ ꯌꯦꯡꯕꯒꯨꯝꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯗ ꯃꯔꯣꯜ ꯆꯣꯏꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯃꯨꯟꯅ ꯌꯦꯡꯕ ꯐꯥꯎꯕ ꯀꯤꯔꯕ ꯑꯦꯝ.ꯑꯦꯜ.ꯑꯦ ꯃꯁꯤꯡ ꯌꯥꯝꯂꯦ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯍꯥꯏꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯑꯗꯨꯗꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤꯒꯤ ꯃꯤꯍꯥꯠ, ꯎꯈ꯭ꯔꯨꯜ ꯑꯃꯁꯨꯡ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯤꯇꯣꯞꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯌꯨꯉꯥꯡ ꯒ꯭ꯂꯥꯁ ꯑꯃ ꯆꯤꯡꯕꯗ ꯂꯣꯏꯅ ꯀꯥꯎꯕ ꯉꯥꯛꯇꯅꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯃꯈꯣꯏ ꯃꯁꯦꯜ ꯃꯔꯥꯜ ꯄꯤꯁꯤꯟꯅꯗꯨꯅ ꯇꯝꯊꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯀꯔꯤꯃꯠꯇ ꯊꯣꯛꯇꯕꯗꯧꯅ ꯑꯦꯛꯁꯤꯗꯦꯟꯗ ꯁꯣꯛꯄ ꯁꯤꯕꯗꯧꯅ ꯐꯣꯡꯗꯣꯛꯄ ꯉꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡ ꯏꯟꯗꯤꯌꯥꯒꯤ ꯏꯂꯦꯛꯁꯟꯅ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯄꯨꯊꯣꯛꯄ ꯉꯝꯃꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯖꯔꯦꯜꯅ ꯄꯦꯂꯦꯁꯇꯥꯏꯅꯤꯌꯟꯁꯤꯡꯗ ꯖꯤꯅꯣꯁꯥꯏꯗ ꯇꯧꯗꯨꯅ ꯏꯊꯅꯤꯛ ꯀ꯭ꯂꯤꯟꯁꯤꯡ ꯆꯠꯊꯔꯤꯕꯁꯤ ꯏꯈꯪ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯖꯤꯑꯣꯅꯤꯖꯝꯒꯤ ꯄꯥꯟꯗꯝ ꯐꯪꯅꯕ ꯏꯖꯔꯦꯜꯅ ꯂꯥꯏꯅꯤꯡꯂꯣꯟꯒꯤ ꯃꯤꯍꯥꯠ ꯑꯃꯒꯨꯝꯅ ꯆꯠꯊꯔꯤꯕꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯏꯟꯗꯤꯌꯥꯅ ꯑꯀꯟꯕ ꯋꯥꯐꯝ ꯑꯃꯠꯇ ꯊꯝꯗ꯭ꯔꯤ꯫ ꯏꯖꯔꯦꯜꯒꯤ ꯂꯣꯁ ꯇ꯭ꯔꯥꯏꯕꯅꯤ ꯍꯥꯏꯖꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯈꯣꯏꯒꯤ ꯍꯧꯔꯛꯐꯝꯅꯤ ꯍꯥꯏꯖꯕ ꯏꯖꯔꯦꯜꯒꯨꯝꯅ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤ ꯐꯨꯔꯨꯞꯆꯥꯁꯤꯡꯅ ꯑꯦꯊꯅꯤꯛ ꯀ꯭ꯂꯤꯟꯁꯤꯡ ꯆꯠꯊꯔꯤ꯫ ꯏꯟꯗꯤꯌꯥꯅꯁꯨ ꯏꯖꯔꯦꯜꯗ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯗꯨꯃꯛ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯗ ꯁꯧꯒꯠꯂꯒ ꯊꯝꯃꯤ꯫